Global Manipur Federation GMF na December marida Technopol District in Manung Hanjinba Leithau Kunda Kutlai Paidaba Maitei Athoba Tarahumdoi Butamtina Hatkiba Thodokpu Yamna Kanna condemn directly. GMF ki media team na Tarakpa Cheryl Amada Thodok Asina Awaba ng Halaba Imung Singge Awaba dasu GMF na Saruk Yari Haina Fong directly. Cheryl Asina Hai Yamna Nauriba Naha Karasu Yauna Maitei Nupasing Adu Chinkuki Militant Singge Makuta Pulap Tawaina Ponta Pikibani. Makoigi Marakta Ayambanadi Lanjenarakpadigi Yumkay Lezadraba Relief Camp Sing the Ladyba Mui Singni Asigumba Minung Siyaw daba Tamtiraba Mihad Asi Mioiba Kunaigi Mayokta Chathaba crime ni haina singthaba yai. Hena khangzin ba yari badi makhoi tarahumdoi asi faraba matungda yamna tamthina ot nairaba matungda hatke yauna hatpani. Masina mitei furupu tumna muthatningbagi arningba adu uthokle amadi Geneva Convention gi UN Article 3 gi ona tainabada mioiba khunai gi mayokta chathaba crime ni. GMF na Manipur ki lengakta makhoi tarahumdoi asibu athoba mater oina officially sakhang binaba appeal tarakpaga loinana mari leinaba authority na mathau taba logi oiba thaurang pumnamak laukatuna mi mayam ama hatpada chenaba mihatpasing adu fanaba khongthang laukatpiyo hairakle.